ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯅꯥꯁꯤ ꯄꯠ ꯇꯧꯅ ꯏꯔꯨꯊꯣꯛꯑꯦ ꯑꯗꯨ ꯃꯁꯥꯐꯥꯎ ꯇꯩꯊꯣꯛꯇꯕꯒꯤꯅꯦ ꯏꯁꯤꯡꯁꯦ ꯌꯥꯔꯤꯅꯦꯕ ꯑꯗꯣ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯂꯥꯛꯏꯅꯦ ꯑꯃꯨꯛ ꯏꯁꯤꯡ ꯑꯃꯠꯇ ꯐꯪꯗꯔꯦ ꯍꯥꯏꯕꯅꯦ ꯏꯁꯤꯡꯁꯦ ꯑꯗꯣ ꯉꯔꯥꯡꯒꯤ ꯁꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯏꯁꯤꯡ ꯈꯛꯇꯅꯤ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯏꯁꯤꯡꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡꯒꯤ ꯍꯥꯞ ꯏꯌꯥꯔꯂꯤ ꯑꯦꯛꯖꯥꯝ ꯍꯧꯔꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯅꯅꯥꯒꯤ ꯑꯦꯛꯖꯥꯝ ꯂꯩꯇꯦ ꯃꯨꯅꯤꯗꯤ ꯑꯦꯛꯖꯥꯝ ꯆꯠꯇꯣꯏꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯟꯗ꯭ꯔꯤꯉꯩꯗꯅꯦ ꯃꯥꯒꯤ ꯃꯦꯒꯤꯁꯦ ꯍꯥꯟꯅ ꯍꯧꯔꯦ ꯑꯗꯣ ꯑꯗꯨꯝ ꯃꯍꯤ ꯌꯥꯎꯗꯕꯤꯗ ꯍꯧꯕ ꯃꯦꯒꯤꯗꯨꯅꯕꯨꯗꯤ ꯍꯥꯎꯕ ꯍꯦꯜꯂꯦ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯆꯥꯏꯑꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯗꯨꯝ ꯈꯔ ꯖꯥꯡꯁꯜꯂꯦ ꯃꯍꯤ ꯍꯥꯞꯄꯒ ꯑꯗꯨꯝ ꯍꯧꯔꯦꯕ ꯑꯗꯨꯏ ꯃꯊꯪꯗ ꯑꯩ ꯂꯥꯏꯒꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯜꯂꯦ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯂꯣꯏ ꯑꯃ ꯂꯣꯏꯁꯜꯂꯝꯃꯦ ꯍꯧꯖꯤꯛ ꯑꯩ ꯂꯥꯏ ꯙꯨꯛ ꯊꯥꯕꯒꯤ ꯗ꯭ꯔꯦꯁꯁꯦ ꯆꯠꯂꯕꯅꯦꯕ ꯑꯗꯨꯒ ꯂꯥꯏꯒꯤ ꯀꯣꯜꯂꯤꯛꯁꯤꯡꯁꯦ ꯍꯥꯟꯅ ꯐꯦꯡꯗꯣꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯂꯩꯇꯕꯅꯤꯅ ꯌꯦꯡꯉꯣ ꯀꯌꯥꯝ ꯋꯥꯅ ꯐꯦꯡꯈ꯭ꯔꯅꯣ ꯔꯨꯝ ꯃꯆꯥ ꯍꯥꯏꯗꯤ ꯆꯥꯛꯈꯨꯝꯁꯤꯒꯅꯦ ꯏꯁꯤꯡ ꯇꯤꯇꯥ ꯇꯤꯇꯥ ꯇꯧꯅꯅꯦ ꯈꯔ ꯑꯖꯥꯕꯉꯩꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯊꯧ ꯇꯥꯕꯉꯩꯒꯤ ꯐꯦꯡꯗꯣꯛꯑꯒ ꯆꯥꯝꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯥꯏ ꯄꯨꯖꯥ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯏ ꯃꯊꯪꯗ ꯑꯩꯈꯣꯏ ꯅꯅꯥꯗ ꯃꯥꯗꯤ ꯏꯔꯨ ꯊꯣꯡꯅ ꯂꯣꯏꯈ꯭ꯔꯕꯅꯤꯅꯅꯦ ꯃꯉꯣꯟꯗ ꯑꯗꯨꯝ ꯗꯨꯀꯥꯟꯗꯒꯤ ꯃꯥꯏ ꯁ꯭ꯋꯥꯏꯃꯨꯛꯀꯣꯟ ꯗꯨꯀꯥꯟꯁꯦ ꯉꯥꯏꯍꯥꯛ ꯑꯃ ꯀꯔꯤ ꯑꯃ ꯉꯥꯏꯅꯔꯒꯅꯦ ꯑꯗꯨꯝ ꯗꯨꯀꯥꯟꯗ ꯆꯠꯂ ꯃꯥ ꯄꯣꯠ ꯆꯩ ꯀꯔꯤ ꯀꯔꯤ ꯑꯗꯨꯝ ꯂꯧꯕ ꯍꯩꯔꯦꯕ ꯍꯧꯖꯤꯛꯅꯦ ꯑꯗꯨꯅ ꯅꯅꯥꯗ ꯇꯧꯅ ꯑꯁꯤꯒꯤ ꯏꯁꯤꯡ ꯕꯣꯇꯜꯁꯦ ꯂꯧꯍꯜꯂꯨꯔꯦ ꯑꯍꯥꯟꯕꯒꯤ ꯂꯥꯏ ꯙꯨꯛ ꯊꯥꯕꯒꯤꯅꯦ ꯏꯁꯤꯡ ꯂꯥꯏ ꯙꯨꯛ ꯊꯥꯕꯒꯤ ꯏꯁꯤꯡꯁꯨ ꯑꯃꯐꯥꯎ ꯂꯩꯇꯦꯑꯕ ꯑꯗꯨ ꯁꯤꯒ ꯁꯦꯚꯤꯡ ꯕꯣꯛꯁ ꯂꯩꯕꯁꯦ ꯑꯁꯤꯒꯤ ꯃꯅꯤꯡꯗꯅꯦ ꯂꯥꯏ ꯙꯨꯛ ꯊꯥꯕꯒꯤ ꯏꯁꯤꯡꯁꯦ ꯊꯝꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯁꯦ ꯑꯝꯇ ꯂꯩꯇꯦ ꯀꯣꯜꯂꯤꯛ ꯐꯥꯎꯕ ꯆꯥꯝꯕꯒꯤ ꯏꯁꯤꯡꯗꯣ ꯃꯑꯣꯡ ꯆꯥꯍꯧꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯂꯥꯏ ꯙꯨꯛ ꯊꯥꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯀꯣꯜꯂꯤꯛꯁꯤꯡꯁꯤꯅ ꯃꯊꯧꯗꯤ ꯇꯥꯕ ꯑꯗꯨꯒ ꯏꯁꯤꯡ ꯂꯩꯇꯗꯅ ꯐꯦꯡꯍꯧꯗꯕꯅꯦꯕ ꯃꯌꯥꯝ ꯃꯥꯏ ꯃꯤꯠꯀꯁꯦ ꯂꯣꯏꯔꯦ ꯂꯥꯏ ꯙꯨꯛ ꯊꯥꯅ ꯂꯣꯏꯔꯦ ꯏꯁꯤꯡ ꯂꯥꯛꯇꯕꯁꯦ ꯐꯖꯅ ꯅꯨꯡꯉꯥꯏꯇꯦ ꯏꯁꯤꯡ ꯂꯩꯇꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯕꯨ ꯍꯣꯔꯦꯟ ꯅꯨꯡꯊꯥꯡꯒꯤꯕꯨꯗꯤ ꯂꯩꯔꯦꯕ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯏꯁꯤꯡꯅꯦ ꯑꯗꯣ ꯍꯣꯔꯦꯟ ꯁꯟꯗꯥꯗ ꯏꯁꯤꯡ ꯂꯥꯛꯇ꯭ꯔꯗꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯏꯁꯤꯡ ꯂꯩꯔꯔꯣꯏ ꯈꯪꯗꯦ ꯑꯌꯨꯛꯇ ꯂꯥꯛꯑꯒꯗꯤ ꯂꯥꯛꯑꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯁꯦ ꯆꯉꯥꯡꯅꯦꯕ ꯁꯦ ꯊꯨꯝ ꯍꯥꯞꯄꯒ ꯐꯨꯠꯂꯦꯕ ꯀꯥꯝꯃꯦ ꯍꯥꯏꯕ ꯑꯗ ꯆꯥꯔꯤꯕ ꯈꯨꯆꯦꯛꯁꯦ ꯆꯥꯁꯦ ꯎꯆꯦꯛꯅ ꯀꯩ ꯍꯥꯏꯒꯦꯅꯦ ꯐꯧꯗꯣ ꯃꯀꯨ ꯐꯠ ꯐꯠ ꯈꯣꯠꯇꯣꯛꯑꯒ ꯃꯅꯨꯡꯒꯤ ꯑꯉꯧꯕꯗꯣ ꯇꯠ ꯆꯥꯕꯗꯣ ꯑꯪꯀ ꯎꯆꯦꯛꯒ ꯂꯩꯇ꯭ꯔꯅꯦ ꯑꯗꯨ ꯃꯥꯟꯁꯤꯜꯂꯛꯄꯩ ꯋꯥꯅꯦ ꯆꯥꯔꯤ ꯈꯨꯆꯥꯔꯦ ꯀꯃꯥꯏꯅ ꯊꯥꯗꯔꯤꯅꯣꯅꯦ ꯅꯅꯥ ꯃꯀꯨ ꯆꯥꯁꯜꯂꯨ ꯀꯃꯥꯏꯅ ꯆꯥꯏꯅꯣ ꯈꯪꯗꯦꯕ ꯄꯠ 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 ꯂꯥꯎꯉꯩ ꯑꯗ ꯑꯩꯗꯤ ꯃꯨꯔꯤ ꯍꯥꯞꯆꯤꯜꯂꯒ ꯆꯉꯥꯡ ꯊꯛꯑꯝꯃꯤꯅꯦꯕ ꯂꯣꯛꯅꯁꯨ ꯂꯣꯏꯔꯦ ꯏꯁꯥꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯉꯥ ꯂꯩꯒꯦ ꯍꯥꯏꯅ ꯕꯖꯥꯔꯗ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗ ꯇꯔꯥꯄꯨꯔ ꯕꯖꯥꯔꯗꯗꯤ ꯏꯂꯤꯁꯥ ꯃꯔꯨꯝ ꯆꯪꯕꯗꯣ ꯂꯩꯍꯧꯗꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯑꯦꯟꯗ꯭ꯔꯤ ꯀꯣꯂꯣꯅꯤ ꯇꯥꯅ ꯂꯥꯛꯑꯦ ꯑꯗꯣ ꯑꯦꯟꯗ꯭ꯔꯤ ꯀꯣꯂꯣꯅꯤꯗꯗꯤ ꯉꯥ ꯃꯈꯜ ꯁꯨꯅ ꯂꯩꯕꯅꯤ ꯑꯗꯒꯤ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯉꯥ ꯉꯥꯛꯇꯁꯨ ꯂꯩꯕꯅꯦꯕ ꯑꯗꯣ ꯑꯩꯅꯅꯦ ꯏꯂꯤꯁꯥ ꯃꯔꯨꯝ ꯆꯪꯕꯗꯣ ꯑꯗꯨꯒ ꯑꯗꯒꯤ ꯄꯥꯟꯒ ꯊꯣꯡꯕ ꯆꯥꯅꯤꯡꯕ ꯑꯗꯣ ꯏꯂꯤꯁꯥ ꯃꯔꯨꯝ ꯆꯪꯕꯅ ꯃꯃꯜ ꯈꯨꯇꯥꯡ ꯑꯃ 1500 ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩ ꯄꯤꯛꯇꯛ ꯇꯧꯕ ꯏꯂꯤꯁꯥꯗꯣ ꯑꯣꯏꯅ ꯂꯧꯔꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 11 ꯈꯔ ꯍꯦꯟꯈꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯨꯅꯤꯗꯤ 11 ꯃꯈꯥꯏꯗ ꯍꯜꯂꯛꯑꯅꯤ ꯑꯗꯨꯅ ꯃꯥ ꯁ꯭ꯀꯨꯜ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯄꯞ ꯇꯧꯅ ꯌꯨꯝ ꯌꯧꯔꯛꯅꯕ ꯑꯩꯈꯣꯏꯁꯦ ꯂꯥꯛꯑꯕꯅꯤ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯅꯅꯥ ꯅꯅꯥ ꯃꯁꯥ ꯁꯥꯔꯦ ꯆꯥꯗꯦ ꯏꯪꯉꯤꯕꯅꯦ ꯍꯧꯖꯤꯛꯅꯦ ꯍꯧꯖꯤꯛꯐꯥꯎ ꯏꯪꯉꯤꯅꯦ ꯅꯪ ꯄꯨꯔꯛꯄ ꯏꯁꯤꯡ ꯑꯏꯪꯕꯔꯣ ꯃꯌꯥꯝ ꯉꯥ ꯉꯧꯈꯠꯂꯦ ꯄꯥꯟ ꯑꯆꯧꯕꯗꯨꯅꯦꯕ ꯑꯗꯣ ꯃꯥꯅ ꯉꯧꯈꯠꯂꯦ ꯑꯗꯣ ꯑꯩꯗꯤ ꯀꯩꯅꯣꯝ ꯆꯥꯗ꯭ꯔꯗꯤ ꯉꯝꯃꯣꯏꯕ ꯆꯥꯛ ꯂꯥꯝꯃꯦ ꯉꯥ ꯏꯂꯤꯁꯥꯅꯤ ꯌꯥꯝ ꯇꯥꯡꯗꯦ ꯉꯁꯤꯒꯤ ꯏꯂꯤꯁꯥꯁꯦ ꯀꯩꯅꯣ ꯏꯂꯤꯁꯥ ꯃꯆꯥꯗꯨꯅꯦꯕ ꯂꯨꯄꯥ 150 ꯇꯥꯔꯛꯏ ꯌꯥꯝ ꯇꯥꯡꯉꯛꯇꯦ ꯑꯗꯣ ꯃꯤ ꯃꯨꯔꯤꯁꯤꯒ ꯗꯥꯏꯃꯨꯠ ꯍꯥꯞꯆꯤꯜꯂꯒꯅꯦ ꯑꯗꯒꯤ ꯀꯩꯅꯣꯒ ꯇꯣꯃꯦꯇꯣꯒ ꯇꯧꯔꯒ ꯅꯪ ꯍꯥꯞꯄꯤꯔꯛꯑꯣ ꯗꯥꯏꯃꯨꯠ ꯆꯦꯅꯨꯕ ꯃꯣꯏꯕꯨꯗꯤ ꯆꯥꯅꯈ꯭ꯔꯦ ꯍꯥꯏꯕꯅꯦ ꯈꯔ ꯑꯗꯨꯒ ꯑꯩꯗꯤ ꯆꯥꯗ꯭ꯔꯤꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯥꯔꯅꯤ ꯄꯨꯝꯅꯃꯛ ꯈꯔ ꯈꯛꯇꯪ ꯃꯄꯥꯁꯤ ꯃꯥꯛꯇꯤ ꯆꯥꯗ꯭ꯔꯤꯗ ꯑꯉꯥꯡꯁꯤꯡꯗꯅꯤ ꯆꯥꯔꯤꯗꯣ ꯂꯤꯛꯇꯔꯣ ꯗꯥꯏꯃꯨꯠꯁꯦ ꯑꯃꯗꯣ HPW ꯀꯣꯄꯤꯗꯣ ꯑꯗꯨ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯌꯥꯝ ꯆꯝꯅ ꯀꯩꯅꯣꯁꯨ ꯂꯩꯌꯦꯕ ꯂꯦꯕꯨꯁꯨ ꯂꯩꯌꯦꯕ ꯂꯦꯕꯨ ꯍꯥꯞꯅꯤꯡꯉꯨ ꯂꯦꯕꯨꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒꯅꯦ ꯂꯦꯕꯨꯗꯣ ꯍꯥꯞꯄꯗꯣ ꯂꯣꯛ ꯇꯧꯕꯗꯨꯒꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯞꯄꯔꯣꯏ ꯂꯦꯕꯨꯗꯣ ꯀꯩꯅꯣꯁꯤꯁꯨꯅꯦ ꯇꯣꯃꯦꯇꯣꯁꯤꯁꯨ ꯆꯥꯕꯕꯨꯗꯤ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯆꯥꯅꯤꯡꯉꯦ ꯃꯌꯥꯝ ꯍꯩꯖꯥꯡꯁꯤꯗ ꯂꯩꯔꯦ ꯏꯂꯤꯁꯥ ꯊꯣꯡꯕꯗꯣ ꯁꯤꯗ ꯂꯩꯔꯦ
ꯑꯃꯦꯠꯄꯤ ꯇꯧꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯦꯠꯄꯤꯁꯤꯒ ꯃꯦꯠꯂꯦ ꯆꯥꯛ ꯆꯥꯔꯅꯤ ꯃꯨꯔꯤ ꯈꯔ ꯌꯥꯝ ꯆꯥꯁꯟꯈ꯭ꯔꯕꯅꯤꯅꯅꯦ ꯆꯥꯛꯁꯦ ꯈꯤꯇꯪ ꯂꯤꯛꯑꯦ ꯉꯁꯤꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯆꯥꯕ ꯑꯩꯒꯤꯗꯤ ꯂꯤꯛꯑꯦ ꯍꯥꯏꯕ ꯂꯤꯛꯅ ꯆꯥꯕ ꯃꯤꯒꯤꯗꯤ ꯃꯌꯥꯝ ꯌꯥꯝꯃꯝꯒꯅꯤꯀꯣ ꯑꯩꯗꯤ ꯆꯥꯛꯇꯣ ꯌꯥꯝꯅ ꯆꯥꯖꯕꯅꯤꯅ ꯂꯤꯛꯑꯦꯕ ꯉꯁꯤꯁꯦ ꯑꯩꯒꯤ ꯆꯥꯛꯁꯦ ꯄꯥꯔꯣ ꯆꯨꯝꯅ ꯂꯩ ꯆꯨꯝꯅ ꯍꯤꯒꯠꯀꯅꯨ ꯅꯈꯣꯡꯅ ꯆꯨꯝꯅ Sunday kari koi Monday na Iday Ningthau-kaba Ningthau-kaba ꯂꯩꯗꯤ ꯅꯅꯥꯗ ꯐꯖꯅ ꯍꯥꯏꯔꯣ ꯅꯪ ꯍꯥꯏꯗꯕꯤꯗ ꯅꯅꯥ ꯍꯥꯏꯔꯣ Leibak-pokpo kari Leibak-pokpo kari no Thursday Tuesday Tuesday Leibak-pokpa kari koi Leibak-pokpa Tuesday Thangja Apa Thangja Lebo Jumja kaise ꯅꯣꯡꯃꯥꯏꯖꯤꯡꯗ ꯍꯥꯏꯔꯣ ꯐꯖꯅ ꯑꯝꯇ Nomaijing Sunday iro Doi sondak iro nomaijing Monday iro Iday ꯅꯨꯐꯝ ꯅꯥꯠꯇ ꯉꯥꯏꯈꯣꯕ ꯅꯣꯡꯃꯥꯏꯖꯤꯡ ꯂꯣꯏꯔ ꯀꯩꯅꯣ ꯍꯥꯏꯔꯣ Iday ꯁꯦꯖꯦꯡꯉꯧ Nomaijing Iday ꯅꯨ ꯁꯦꯖꯦꯡꯉꯧ Thangja Leibak-pokpa Ningthau-kaba iro Ningthau-kaba ꯅꯤꯡꯊꯧꯒꯤꯕꯨ The next day. ꯁꯤꯒꯤ ꯀꯕꯥꯞꯁꯤ ꯌꯥꯝꯗ꯭ꯔꯦꯕ ꯗꯥꯛ ꯈꯤꯇꯪꯁꯦ ꯍꯧꯔꯒ ꯑꯩꯈꯣꯏ ꯏꯕꯥꯏꯗ ꯄꯤꯖꯅ ꯌꯦꯡꯒꯦ Kai no diludo ꯑꯩꯅ ꯃꯌꯥꯝ ꯍꯥꯏꯔꯒꯅꯦ ꯑꯩꯈꯣꯏ ꯏꯕꯥꯏ ꯅꯣꯏ Di chumsu kya karo ꯇꯣꯃꯦꯇꯣ ꯑꯅꯤꯈꯛ ꯄꯞ ꯇꯧꯅ ꯊꯣꯡꯗꯣꯏꯅꯤ ꯉꯁꯤꯒꯤ ꯆꯥꯛꯁꯦ ꯑꯆꯥꯡꯕꯤꯗ ꯅꯨꯕ ꯁꯤꯡ ꯁꯨꯗꯤ ꯅꯨꯕꯣ ꯁꯤꯡ ꯈꯤꯇꯪ ꯁꯨꯔꯣ ꯍꯥꯟꯅ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯇꯣꯠꯂꯒꯦꯀꯣ ꯃꯌꯥꯝꯁꯦ ꯀꯕꯥꯞꯁꯦ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯎꯠꯈ꯭ꯔꯕꯅꯦ ꯁꯤ ꯀꯕꯥꯞꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯁꯤꯁꯦ ꯁꯤꯗ ꯃꯁꯂꯥ ꯀꯔꯤ ꯀꯩꯁꯨꯝ ꯍꯥꯞꯄ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯃꯁꯥꯒꯤ ꯂꯣꯏꯅ ꯌꯥꯎꯔꯛꯑꯕꯅꯤ ꯁꯤꯒꯤ ꯃꯁꯂꯥꯒꯁꯦ ꯑꯗꯣ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯁꯥꯏꯌꯦꯕ ꯃꯥꯒꯤ ꯃꯁꯂꯥꯁꯦ ꯈꯨꯍꯥꯎ ꯑꯃ ꯑꯗꯨꯒ ꯂꯩꯇ꯭ꯔꯦꯕ ꯉꯁꯤꯅ ꯂꯣꯏꯔꯦ ꯂꯥꯁꯅꯦꯕ ꯑꯃꯨꯛ ꯀꯣꯟꯅ ꯑꯃꯨꯛ ꯑꯣꯔꯗꯔ ꯇꯧꯒꯅꯤ ꯑꯪꯀꯜꯒ ꯑꯃꯨꯛ ꯌꯥꯝ ꯍꯥꯎꯔꯦ ꯁꯤꯒꯤꯁꯦ ꯂꯩꯕꯁꯦ ꯑꯗꯨꯝꯅꯦ ꯕꯣꯔꯥꯒ ꯇꯧꯅ ꯑꯗꯨꯝ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯔꯦꯕ ꯁꯤ ꯁꯨꯃꯥꯏꯅꯅꯦ ꯅꯣꯏꯔꯒ ꯉꯥꯏꯍꯥꯛꯇꯪ ꯊꯝꯗꯣꯏꯅꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯀꯕꯥꯞꯇꯣ ꯌꯥꯝꯗꯦ ꯃꯁꯤꯡ 6 ꯈꯛꯇꯪꯗꯅꯤ ꯍꯧꯔꯤꯁꯦ ꯀꯕꯥꯞꯇꯣ ꯂꯩꯇ꯭ꯔꯦꯕꯅꯦ ꯑꯗꯨꯅ ꯁꯤ ꯑꯋꯣꯛꯄꯗꯨ ꯈꯛꯇꯪ ꯍꯧꯔꯦ ꯑꯩꯈꯣꯏ ꯏꯕꯥꯏ ꯊꯦꯡꯉꯥꯏꯅ ꯍꯥꯏꯒꯠꯂꯛꯑꯦꯕ ꯏꯃꯥꯅꯦ ꯅꯨꯅꯨꯒꯤ ꯆꯥꯛ ꯄꯨꯔ ꯆꯠꯇꯣꯏꯅꯦꯕ ꯑꯩꯈꯣꯏ ꯅꯨꯅꯨ ꯇ꯭ꯌꯨꯁꯟ ꯆꯠꯈꯤ ꯍꯥꯏꯕꯅꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯆꯥꯛ ꯄꯨꯔꯒ ꯆꯠꯇꯣꯏꯅꯤ ꯑꯗ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯏꯕꯥꯏꯗ ꯍꯥꯏꯅꯤꯡꯉꯦꯅ ꯑꯗꯨꯒꯤ ꯃꯥꯅ ꯖꯦꯟ ꯂꯩꯔꯒ ꯄꯨꯔꯛꯏꯕ ꯁꯤ ꯀꯟꯈ꯭ꯔꯄꯣꯠꯅꯤ ꯁꯨꯃꯥꯏꯅ ꯃꯦꯠꯊꯔꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯕꯥꯏ ꯃꯈꯨꯠꯁꯦ ꯐꯔꯦ ꯃꯃꯥꯡꯗ ꯅꯥꯔꯝꯕꯗꯨ ꯐꯔꯦ ꯃꯌꯥꯝ ꯃꯨꯜꯂꯦ ꯀꯕꯥꯞꯁꯦ ꯑꯌꯨ ꯇꯥꯟꯇꯅꯅ ꯇꯨꯏꯡ ꯃꯌꯥꯝ ꯀꯕꯥꯞꯁꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄꯤꯔꯨꯔꯒꯦ ꯃꯣꯏꯗ ꯁꯤ ꯁꯤꯡꯂꯤ ꯄꯨꯝꯅꯃꯛ ꯀꯛꯏꯕ Mai nun zakam so ꯃꯥꯏꯗꯅ ꯁꯤ ꯁꯤꯡꯂꯤꯁꯦ ꯄꯨꯡꯀꯛ ꯀꯛꯏꯕ ꯏꯕꯥꯏ ꯆꯥ ꯍꯥꯎꯕ ꯌꯦꯡꯉꯨ Yes, harang ꯍꯥ